Kukilal hulup sing na sugi kanglon thugay reklabadi akan ba action lawkhat kani haiba wafam natana kukilal hulup sing laina riba su handok pagi wafam amata fongdoklam dana Union Home Minister Amit Shah Imphal thadokre. Center na su lauthok loidauba oirabadi su taunariba Myanmar dagi changlakpa kuki militant sing maramda halankhro haina Chief Sena Manipur Pradesh na Union Home Minister Amit Shah da demand tawrakle. Serawa madi sugnuda kuki militant sing na yum may thado na mihat mi puncha thariba adubu vote ki rival sing na thokhan bani haina sugnu MLA ke Ranjit na fongdokiba wafambu kakching kunaw da changjafam lawduna layriba miyam na pendaba fongdorakle. Amasung Rajiv Singh na Manipur gi anauba DGP oire hana DGP oiramba P Donggel na Manipur government ki OSD home gi fam puragani.